Kangpokpi district manung chanba Modbung Model Village dagi class 12 tamliba Mahiroi Seigulal Misao jahi taraga taret apokpa lenthang Misao tha asigi kungamanga gi numidang pung nipan makhairom taba matamda Modbung da nongmaina kaptuna hatlam khiba adu Lalhou Look National Revolutionary Front Manipur Nrfm na Mayai Kaba Nisha Yonbagidamak Cheirak Pikhibani haina lup asigi cherol amana harakli cherol aduna makha taribadi class 12 tamliba Mahiroi Seigulal drug lalonbagi thabak lisang sitna sekmaidagi Imphal da chathaba hakthengna thengna badagi Kayarak hanna taudana ba hairabasu yakide Madugidamak mahaku Cheirak Pikhibani masida Manipur miyamna seranana lobiganu laikhidraba Seigulal angang oizarabasu yamna haisingna drug yonduna drug chadriba Mahiroi kyabu drug pizabada natana yamna laina sel sutali mahak hauziki mirol gi mangnaba tauba miyam gi achauba yeknaba amani mahakna tauriba fatraba thabak adu makhatana chatharamdrabadi mahaki punsi khanguthakta mangnamloi mahak mangkhrabasu khunaidi kandaba yade maram asina mahakumba miyoi kaya mahak na ngasi fangliba Cheirak asi fangningdrabadi makhoi na tauriba drug abuse ki thabak sing khudak telepiu hairapaga loinena drug abuse na aikhoi gi hakchang amadi khunai da piriba chaitheng sing kari no haibasi gi maramda ngasi su amukka nauhonana miyamda thamlakli